Jaribon Kala Academy Amadi Kamran Iboton Regional and Traditional Arts Niketan Anina Punna Kusam Naraga Asamgi Hailakandi District Kimanung Chanaleba Kasar Jaribon Gi Madari Parda Numitara Mangani Chup Napangtokadaba Nat Sankritan Workshop in Lisingani Kulum Doita Si Contramatoida Haudokre Haudopagi Thorum Aduda Jaribon Kala Academy Ki President Tingom Benubabu Singh Amadi Kirtan Manipur Ki Pungi Oja Guru Pungsubam Biren Amasung Isaigi Guru Pungsubam Avina Singh na Maru Oiba Mitunglen Singh Oina Workshop Adu Haudoki Hari. All Manipur United Clubs Organization Amuko Gilamzing Makhada Imphal East District United Clubs Organization na Mapung Oiba Thaudang Lodana Janemski Ophthalmology Department Amadi National Program for Control of Blindness and Visual Impairment National Health Mission Manipur ka Kusam Naraga Mani Imphal East District ke Mafam Marida Free Eye Camp cum Distribution of Spectacles ki Thoram gi Saruk ama oina ngasi khurai Ningthaubung Leikaida Leiba Puribi Puraba Community Hall da pangthokre ngasigi camp adu Peaceful Club na Kusam Naraga pangthokpani Thoram aduda Amuko gi President Fairojam Nando Luang Janemski Ophthalmology Department के Assistant Professor Dr. Rajkumar Victor Imphal East District United Clubs Organization के President Kelambam Twizo Amadi Peaceful Club के Vice President Laistram Ibomsa Namaru Iba Mitunglen Singh Oina Sarukya ke Thoramaduga Mari Lainana Amuko के President Fairoi Jamnan Doluwang na Phongdokibada Lamdam Asigi Miyamna Mit Asi Aduki Matik Maru Oi Haiba Asi Munna Khangzan Ba Amadi Kanthabagi Chang Yamna Watli Mit Narak Labana Traga Nungairektaba Matamda Kudakta Layeng Thokpagi Hainabi Laitriba Asi Yamna Lanba Amane Mit Nungairektaba Matamda Tuna Mit Layeng Phamda Chattuna Yang Thokpagi Mahutta Horel Hayeng Tabak Chilli Haiduna Ningai Mangaidana Laithokpagi Machat Ama Ayamba Miyoi Singda Lady Masi Taugumsi Hauzik Ekoina Chariba Chinjak Amadi Seasonariba Mobile Phone Sing Asina Mit Sokhalakpagi Chang Wankalhan Kebani Mit Nungai Tabagi Kudong Tiba Tagdo Kaya Toktuna Miyoi Kaya Laikidre Ngasigi Kurai Ningthaubung Laikai da Pangthokiba Thoram Asida Miyoi Chamga Kuntramuk Layengki Makoida Hidak Pikibaga Loinana Miyoi Marfu Mukta Masamasaga Chanaba Anok Geng Thoki Thoram Asigi Makhatarak Poina Tha Asigi Tareta Youth Guidance Club Ka Kusam Naraga Kongba Khetri Laikai da April Nipandana The United Youth Club Lairi Kengbam Laikai Ka Kusam Naraga Laikai to the Labor Community Hall da Aduga April Mapal Dana Lamlai Kendraki Tuition Fire Youth Development Rising Club ka Kusam Naraga Pangthokani Hairi Prime Minister Narendra Modi na hayeng numit yungba pung 12 tabada New Delhi ki Vigyan Bhavan da Central Bureau of Investigation CBI ki Diamond Jubilee Thoram haudok kadawri Thoram asida CBI ki Vice Investigation Officer sing da Rashtrapati Police Medal for Distinguished Service amasung Gold Medal yen thokpagi thoram pangthokani hairiba thoram asida Prime Minister na Officer sing da mana yen thokadawri Silong Pune amasung Nagpur da nauna saba CBI ki Office Complex sing su Prime Minister na sangagadawri Hayeng pangthokadoriba thoram asiga manung channa postal stamp amasung ningsing selyek amasu miyamda phonggadori panba yabadi India Union Home Ministry na kumja inglising amagachamapan humfuhumdoi ki April amada laukhiba warep ki matung inna CBI asi lingkhatkibani Special Commando Unit Khabai Soigi Kangbu Amana Ngarang Ain na Thingkraba Lalholu PLA gi Kedar Ama Fagat Pangam Kray Police tagi Fangba Paugi Matung Inna Imphal East ki Kongba Standard College tagi Laiden Part Area Bamon Kampu Fawda Ain na Thingkraba Valley da Best Tauba Lalholu Amagi Miyoi Khara Laire Haiba Marisuba Sam Rifles tagi Fangba Akaknaba Pau Amagi Matung Inna Special Commando Unit ki OCL Vivekanandana SP Special Commando Unit ki TS Krishna Tombi Singh gi makhada luchingba Kangbu Amana Kongba Standard College manakta leiba oil pump manakta chat ok toba sing khamdana check tauki hairiba aduda chingnaba mawongda makhongna iril bungromda chingnaningai oiba mawongda lakpa misak ama khamdana wahang pahong chathabada misak adu aina thingkraba lalholo PLA ni haiba khangbangam kibane police na pharaba miyoi adudi Imphal East District ki Andro Nagar Panchayat ki manung channa leiba Andro Maringthel dagi Chingakham Satambando gi machanupa chahi kuntranipan suraba Chingakham Dharmo Singh Alais Nongpok an bakawi hairi mahakna haidorakpagi matung ina mahakumja English ngani mangada loop asida Andro Kumalampak
dagi ibohanbi chahi nifu kauba amagi makhada yahonkhibani haiba khangmangam ke lup asigi lairaba amadi mangal kauba anigi pautak matung ina thangjing singda basic training lauduna kumja english singaniga mangada army number 0045 fangduna lup asigi chinglen kauba amagi makhada office maintenance ki thau pubani haiba khangbangam ke mahaki mathakta makhataba ain gi oiba thabak lokhonanaba irilbung police ta sinakre hairi Christian lining chatpagaloina church amagi pastor su oiba maitai machata khelamam ramananda kauba mioi amana maitai gi ipa ipu haktaktagi chanaduna laklaba nat putin situna usit thawoidaba gi thawong social media da viral oiraki bathogdok adubo manipur gi ningthau sana zawba laisembana kham thengna sauba phungdok ki bagaloina agaknaba mawongda pastor adubu yaningdaba phongdokre ningthau sana zawbana mahakki social media da post tobuki matung inna Maitai gi chatnabi bu yamna usitaba mongda ngang sakliba misak asi mawun khokla su khokani misak asi madi lemna tharoi haba wafam phongdok kibani Ramananda haiba misak asi mamang thagi tang kun tarukta kom furup ki oiba sarang baptist church da pangthokpa outreach gospel gi thoram amada speaker oina wafam asi Ramananda na phongdok kibani maitai lining hinghanna ba akan ba thodang loriba arambai tengol gi thomi Sing mahaki wafamda kham thengna sauki bagaloinana Ramanandana lale haijadriba fawba mahaki mathakta akanba thabak lokhatkani haina ngarang laukthokibani madugi matung inna ngasi masing yamlaba arambai tengol gi thomi singna Ramananda gi langol da leiba yumda thomzen kre ngasi fawba matam piri nasana khangna miyamda lale haija hauro natrabadi hatkani haiba kholauk thomi singna lauki hairi Imphal West amasung Kangpokpi District ani gilona bakhulda urkul village land protection committee na SDC sekmai gi official singaloina na demarcation tawraba matung ngarang pillar yung bahaukhre urkhul village land protection committee gi secretary NG Ragumani na phongdorak pugi matung inna Imphal West District ki manung chanba SDC sekmai ki makhada leiba khurkhul set number 38 ki mafam asi thangnabada leiba khulgi miyoi singna tapna khopchil lakpadagi tangai fadana demarcation tawraga pillar yung hogdaba yadaba fibam ama lakpadagi thaurang asi lokhalakpani mahakna hai ipa ipu haktaktagi sana sanjabung oina leirakpa lamhang sing nauna khunda silakpa miyoi singna low usinbagi thabak chatharakle Masigi matangda Khurkhul Village Land Protection Committee gi maikaidagi SDC sekmaida wakat pagaloina na demarcation tawraga pillar yungsinjage haiduna taknaduna lakhibani demarcation di mamangda shu tawkhre adubu SDC sekmaina mahaki official staff sing tharaktuna demarcation tawraba matung pillar yungbagi thabak adu committee gi mioi kun lomna chathakibani Ngarang pillar yungbagi thabak adu ayuk pung 8 lom tabadagi Kangpokpi district ki Leimakhong police station gi manung chanba Champai amasung Faikot aniga Khurkhul village seat number 38 ka tainabada chathakibani hairi pillar kuntaruk yungbagi pandam thamli Khurkhul village land protection committee gi oina Imphal West district ta Kangpokpi district ka tainaba lamkhai pumnamak pillar yungnana ba pandam thamli hairi Regional Institute of Medical Sciences RIMS ta thuba matamda numidangi matamda su postmortem taunana ba thaurang tawrakpagi saruk ama oina operation theater lamp system installation taunana ba thabak paikhat pahore Ministry of Health and the Family Welfare gi protocol matung ina numit takraba matung da pangthokadaba postmortem tawbada homicide suicide rape decomposed bodies suspected bodies singdi conseloi numidangi matamda pangthokadoriba postmortem asi maru oina organ donation and transplant singda khudong chanabagi damakni hari numit takraba matungi postmortem asida accident natural death VIP amadi state ki wangbada flight nangnanaba Pukhigadaba body singni hairi postmortem asida video recording tauba compulsory oigani haukiba March ki tangkun mapan gi RIMS ki miral sangda night time postmortem taunana ba thaurang oina OT lamp system installation taunana ba thabak paikhat paukre thaurang asiga mari leinana RIMS mortuary da postmortem taunana ba purakpa thawai yaudraba haksang sing Janims mortuary da oina refer tauri RIMS mortuary da OT lamp system installation tawbagi thabak asi chayol amaromdi changkhigani haina panari panba yabadi Imphal West Bishnupur Churchanpur Senapati Kangpokpi amasung Urkhul district ki case sing RIMS mortuary da pangthoklambani Hauzek district sing asida RIMS mortuary da tha amada
changchatta case kun amadi kuntra fawba lakli haina mortuary in charge dagi fangba paw amana hairi lakliba case sing asi ayambana accident case oina tauri chahi khargi mamangdadi firearm case na khwaidagi masing yamlambani adubo kumja english ngani ga mapan ge july dagi ts rabina and amadi CA Sanjit ki thodok matung firearm gi case masing khanghan hanthakre hairi hauzik rims mortuary da lakliba case masinga yengna rubada manpower masing watli atopa state singdadi postmortem asi conventional method ki mahut MRI season naraga pangthokpa vertopsy oina taunakre hairi rims da su vertopsy method asi taunaba professor santana director oiringaida proposal thagatpadi laikre adubu thabak oinadi pangthoktana leiri vertopsy method asi AIMS negrims amasung bangalore da leiba private hospital amada pangthokli negrim study special case study conventional amasung vertopsy system animak pangthoi hairi India da haukiba tha taruk ki manungda nongmada khwaidigi yamna COVID-19 positive oiba thengnakiba galoinana haukiba pung kunmari asida India da nauna mioi lising ahumga chanipan kulumdoi COVID positive oiba thengnaki leina astamaram oiraga mioi manga laikhide fagalakpi changchada marfutara nipan dasmik tare tare ta hanthakre apunba confirm case na koti mari lak nifutare lising kunithoi chatrok subna mari yaukhre active case ma sing lising tara nipan chahumga marfuma panda hantha hengat lakre leina astamaram oiraga laikhidaba punba migi masing lak manga lising kuntra chanipan marfumathoi shukre leina asagi nawa faduna discharge tawkhiba punba migi masing na koti mari lak nifumathoi lising humfutara humdoi chahumga kuntra manga yaukre leina astagi ngakthoknaba vaccine kapthokhiba punba migi masing na koti chani ga kun lak humfutaruk lising tara mathoi henkre malemgi oina covid laichet na khwaidagi hena sokhalab lebak singi manungda USA na ahanba India na anishubada amadi France na ahumsubada leiri awang nongpok state singi oina Assam na ahanba Mizoram na anishuba amadi Manipur na ahumsubada leiri All India Football Federation ki meeting makhada Karnataka na yumbu oiraga Bengaluru Football Stadium da haukiba Mars kun mapandagi hauduna Manipur yauna state mangana sarugyaraga satharakli bat kuntaret suba senior women's National Football Championship ki group taruk kanglup ki ngarang sana ki ba match ta Manipur na Gujarat pu goal taruk sinoda maiti ba pikre match mai paklaba Manipur gi goal taruk adu M mandakini na match ki minute kuntra mari nifunipan amadi humfu manga chatpada team gi goal ahum chankhi ai Prameshwari ke Anita amadi Linda Komna match ki minute kun mapan nifuma thoi amadi yankai mathoi chatpada mathang setna team gi damak goal amamam chankhi Manipur gi ahum suba match tha asigi marida Assam ga thengna ga dawri